Manipur mitop sangsilakpa thingnaba state lengana advisory thokre yellow furup sing punsinduna mapangi sakti sing thengnaba matam oire MP sana jawba laisemba yumthang nariba leibak singda tangdu leitadaba phibam leibana illegal migrant sing thomjilakani haibigi singnaba leibidigi state lenga ki home department mitop thingnaba lokhot kadaba thabak singi matangda advisory thokre Manipur government ki commissioner kam secretary home and Ashok Kumar na official memorandum ama thoktu na mari lenaba authority sing lokhot kadaba thabak singi matangda advisory edu thokibani home department na thokiba memorandum atuna state boundary lansilaktuna ain kaina mitop sing sangsilakpa thingnaba akanba thabak sing lokhonaba deputy commissioner amadi SP kudimakta khanganba kaloinana international inter state amasum inter district boundary sing da mikup na hom sing na thabak lokhonaba khangali Karigumba mitop ni haina singnaba miyoi thengnarabadi khudakta report tawbaga loinana biographic amadi biometric lauduna detail pangtoknaba khanganbaga loinana asigumba miyoi sing asi thengnarabadi makhoibu mafam chana sangjafam pinaba duga makhoibu section thamduna local miyoi singa punsina kidanaba thabak lokhotadabani asigumba illegal migrants sing masak sapsana khangdoklaba matung makhoibu maramda halangadabani haidi illegal immigrants sing leiramgani singnaba mafam singda check tobiki thabak sing chathanaba district police ki members sing yaw district level committee sing linkhatnaba su DC sing da khangali loinana border pass 60m gi makhada exit amasum entry ki thabak sing deputy commissioner sing na kupna monitor tawbaga loinana lona sangsilakpa sing gi khungulliba madi kayam kuina leiraknabagi haibigi matangda yengsinbagi thabak district police ki khuthangna sathanaba su khangali illegal migrants sing check tawnaba sem district level task force kudimak district adugi additional superintendent of police lusinglaga tax force aduda SDC digi tada DC office ki officer yawgadabani team leader na darkar lai haina khalabadi Assam Rifles BSF CRPF ki mihut sing yohon bi yayamadi biometric staff sing yohonanaba advisory aduda palli Yellow Furup sing punsinduna mapangi sakti sing thengnaba matam oire MP sana jawba laisemba Manipur gi maikai kiadiki illegal immigrants sing landarakli haiba wafam Rajya Sabha gi MP oire ningthau sana jawba laisemana phongdokladuna asigumba phibam masida lamdam asig Yellow Furup sing amat oina punsinduna mapangi sakti sing foreign force thengnaminaba matam oire hadi MP ningthau sana jawba laisemana maki official X account thadorakpa warolda aikhoiga yumthangnariba state sing maru oina Assam Mizoram Nagaland amasum Tripura yumthangnaba leibak sing Myanmar amasum Bangladesh tagi masing thingamdana sangsilakhiba illegal foreign immigrants sing bu masak khangdoktuna maramda halankhinabi akanba thabak sing lokhalakli Assam lengana state asida lairiba illegal immigrants sing masak khangdokpagi akanba thabak lokhalakpaga loidana miyoi kya maramda halanba hokre haukiba sai tara asida Assam da masing thingamdana yumthangnaba leibak singdagi ain kaina sangsilakhiba illegal immigrants singi masing asuki matik yam khalaktuna Assam da Hindu sing minority tarakpigi phibam lakli haina Assam gi minister Himanta Biswa Sharma khongdokhiba wafam ningthau laisema sana jawbana nahona ningsing lakli Mangna makha taraduna yumthangnariba leibak Myanmar da kumja English ngani ga kunga mathoidagi military lengak lakraba matung pro democracy oiba khulai paiba lahuluk khayaga Myanmar army ani gi marakta akanba lansokna rakpana maram oiduna leiba asidagi masing thingamdana Myanmar nationalists kya yumthangnariba Manipur amani Mizoram da leptana sensilakli Mizoram gi district taraga mathuri sangjapam piduna leiriba Myanmar gi sensilakhiba displaced person miyoi lising kunthra gi mathakta Mizoram lengana biometric data lobby akan mathabak sing lokre masida natana yumthangnariba Nagaland state ki oina state asi ki lengana illegal immigrants sing sangsilakpa thingnaba akan mathabak sing lokhali maruin Assam dagi mitop sing takthokpagi thabak sing sa tharakpadagi state asida sangsilakpa yabigi oithokpa leibana akan masing tharang lokhali bani haina su MP ningthok sana jawba laisemana makhatana phongdorakli mana pangba nopi ngakto oiramle KMWO Manipur hauzik nupi khrana phizet phigai setpa mapi komhalaga nupa sing lang thakpa aduga nupi nupa gi crime ama tholakpa matamdana nupa sing khaktamak sairak piba yumai thaba lekai khuldagi tanthokpi satnabi ama oirakli
ꯂꯨꯞ ꯑꯁꯤꯅꯁꯨ ꯍꯧꯈꯤꯕ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤꯁꯤꯡ ꯐꯤ ꯀꯣꯝꯅ ꯁꯦꯠꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯂꯦꯞꯅꯕ ꯈꯟꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯨꯞ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯕꯒꯨꯝ ꯃꯅꯥ ꯄꯪꯂꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯅꯥ ꯄꯪꯂꯕ ꯊꯑꯣꯏꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯤꯌꯥꯝꯅ ꯄꯥꯔꯥ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡ ꯊꯣꯛꯅꯕ ꯍꯣꯠꯅꯍꯧꯔꯁꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯌꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯂꯣꯏꯅꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯍꯤꯗꯥꯛ ꯇꯧꯒꯦ ꯊꯤꯕꯗ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯁꯤꯡꯅꯕ ꯄꯣꯛꯂꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯂꯝꯗꯝꯁꯤꯒꯤ ꯀꯪꯂꯩ ꯆꯅꯨꯔꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯈꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯗ ꯇꯥꯎꯕ ꯀꯥꯎꯁꯤꯡ ꯑꯃꯒꯨꯝ ꯎꯔꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯡꯖꯕꯅꯤ ꯍꯥꯟꯅ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯆꯦ ꯏꯆꯜ ꯈꯔꯅ ꯍꯟꯗꯛ ꯅꯧꯅ ꯃꯍꯧꯁꯥꯒꯨꯝ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯂꯤꯕꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯥꯏꯈꯤ KSOꯅ ꯀꯥꯡꯄꯣꯛꯄꯤ PWD ꯑꯣꯐꯤꯁꯀꯤ ꯂꯝ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯞꯁꯤꯜꯂꯤꯕꯁꯤ TSAꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯗꯔ ꯍꯤꯜꯁ KSO SH ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ PWD ꯑꯣꯐꯤꯁ ꯁꯗꯔ ꯍꯤꯜꯁꯀꯤ ꯂꯝꯁꯤꯡ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ TSAꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ PWD ꯁꯗꯔ ꯍꯤꯜꯁ ꯗꯤꯕꯤꯖꯟꯒꯤ ꯑꯣꯐꯤꯁꯀꯤ ꯂꯝ ꯑꯁꯤ ꯂꯧꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯈꯨꯌꯥꯊꯣꯡꯗꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯒꯗꯕ ꯑꯣꯐꯤꯁ ꯑꯃ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯗꯥꯏꯂꯤ ꯚꯤꯂꯦꯖꯇ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯁꯨ ꯑꯊꯤꯡꯕ ꯃꯥꯌꯣꯛꯅꯔꯤ ꯀꯔꯤꯒꯨꯝꯕ ꯗꯥꯏꯂꯤ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ PWD ꯁꯗꯔ ꯍꯤꯜꯁ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯨꯛꯀ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ PWDꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯃꯐꯝꯗ ꯂꯝ ꯈꯣꯞꯁꯤꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅ TSAꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯂꯝ ꯃꯐꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯅ ꯑꯁꯦꯡꯕ ꯃꯄꯨꯗ ꯁꯤꯟꯅꯔꯝꯒꯗꯕꯅꯤ ꯑꯃꯗꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯄꯤꯔꯣꯏꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟ ꯀꯥꯏꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯈꯣꯞꯆꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯑꯃꯗꯤ ꯃꯗꯨ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯂꯝ ꯈꯣꯞꯆꯤꯟꯈꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯁꯗꯔ ꯍꯤꯜꯁ ꯗꯤꯕꯤꯖꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ PWD ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯡꯌꯣꯟ ꯚꯤꯂꯦꯖꯇꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏ 13 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯤ ꯊꯥ ꯑꯁꯤꯒꯤ 19ꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯤꯕ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯅꯥꯏ ꯇꯨꯔꯦꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯇꯜꯂꯨ ꯑꯃꯁꯨꯡ ꯂꯣꯡꯖꯣꯟ ꯚꯤꯂꯦꯖ ꯃꯌꯥꯗ ꯂꯩꯕ ꯅꯥꯒꯥꯒꯤ ꯄꯥꯔꯤꯄꯨꯔꯤꯒꯤ ꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯆꯅꯥꯔꯥ ꯒꯦꯠꯇꯒꯤ NSN KYAꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏ 13 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯂꯥꯜ ꯑꯃ ꯂꯥꯎꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯅꯥꯒꯥꯁꯤꯡꯒꯤ ꯄꯦꯁꯦꯟ ꯑꯃꯁꯨꯡ ꯔꯦꯁꯇ꯭ꯔꯦꯟ ꯑꯗꯨ ꯇꯦꯁ ꯇꯧꯔꯤꯕ꯭ꯔꯥ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯐꯥꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯊꯕ ꯇꯧꯔꯕꯗꯤ ꯍꯛꯊꯦꯡꯅꯅ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯃꯈꯥ ꯇꯥꯅ ꯅꯥꯒꯥꯁꯤꯡꯗ ꯑꯁꯥꯎꯕ ꯄꯣꯛꯍꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯃꯁꯨꯡ ꯀꯥꯆꯤꯟꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯀꯥꯆꯤꯟꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯅꯥꯒꯥꯁꯤꯡꯒꯤ ꯗꯤꯒꯅꯤꯇꯤ ꯐ꯭रीꯗꯝ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟꯇꯤꯗ ꯁꯤꯡꯅꯕ ꯄꯤꯔꯛꯄꯁꯤꯡ ꯀꯩꯗꯧꯅꯨꯡꯗ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ ꯀꯥꯆꯤꯟꯁꯤꯡꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯅꯥꯏ ꯇꯥꯕ ꯑꯃꯁꯨꯡ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯒꯣꯜ ꯃꯥꯏꯟ ꯋꯥꯔꯀꯔ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯑꯃꯗꯤ ꯍꯦꯜꯊ ꯀꯤꯌꯔꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯦꯍꯦꯗꯥ ꯗꯦꯂꯤꯒꯦꯁꯟ ꯑꯃ
Takhet Naga village the Satuna Kasin Independent Army gi Makok Thongbo official sing unadun warriors nama purana bawna kiedubo Laholo basi gi mekaidi gi madugi ayaba do pirakiti July taraga nipan gi thawdo odubu breaking point nama oina leiriba Sanara Naga Army gi mathakte imbus tawduna makhoi sing adu phakibani haiden su paus na makatana phongdorakli Ado tentana sun mayam na thamjage hausgo ina di mayam paus matang sa lusinjarage masu makata ba no ba update mayam punang amina sena channel sigi mekaidi gi mang phamda makata na thamjari